ꯐꯪꯗꯕꯗꯨꯗꯤ ꯑꯔꯥꯏꯕꯅꯤ ꯊꯥꯖꯕ ꯂꯩꯔꯛꯇꯕꯗꯨꯅꯦꯕ ꯃꯁꯤꯒꯤ ꯒꯃꯦꯟꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯍꯤꯡꯕ ꯉꯝꯃꯔꯣꯏꯁꯦ ꯈꯜꯂꯦꯕ ꯃꯌꯥꯝꯁꯤꯅꯀꯣ ꯃꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯑꯗꯨꯅ ꯁꯤꯗꯁꯨ ꯅꯨꯡꯉꯥꯏ ꯅꯍꯥꯛꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯁꯦ ꯄꯨꯟꯕ ꯉꯝꯃꯔꯣꯏ ꯆꯥꯎꯈꯠꯄ ꯉꯝꯃꯔꯣꯏꯒ ꯈꯜꯂꯛꯑꯒꯗꯤ ꯃꯤ ꯁꯤꯒꯦ ꯍꯥꯏꯕ ꯃꯤ ꯌꯥꯝ ꯌꯥꯎꯔꯛꯀꯅꯦꯕ ꯁꯤꯅꯤ ꯂꯩꯁꯤꯡꯁꯦꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯊꯪ ꯏꯔꯥꯡꯁꯤ ꯍꯧꯔꯛꯏ ꯏꯔꯥꯡ ꯍꯧꯔꯛꯄꯁꯤꯗ ꯌꯦꯡꯕꯤꯔꯣ ꯃꯣꯏꯒꯤꯁꯤꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯃꯈꯛ ꯃꯣꯏ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯔꯤꯕ ꯅꯍꯥ ꯃꯌꯥꯝꯁꯤꯒꯤ ꯃꯀꯣꯛꯁꯤꯗ ꯀꯩꯅꯣꯝꯃ ꯌꯦꯠꯂꯤꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯒꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯑꯩꯈꯣꯏꯒꯤ ꯖꯄꯥꯟꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯖꯄꯥꯟꯒꯤ ꯃꯣꯏꯒꯤ ꯑꯦꯅꯤꯃꯦꯁꯟꯒꯤ ꯑꯣꯏꯕ ꯁꯦꯔꯤꯌꯦꯜ ꯑꯃ ꯂꯩꯌꯦꯕ ꯁꯦꯔꯤꯌꯦꯜꯁꯤꯗ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣꯅꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯤ ꯁ꯭ꯇ꯭ꯔꯣ ꯍꯦꯠ ꯐ꯭ꯂꯦꯛ ꯍꯥꯏꯅ ꯀꯣ ꯁꯤꯗ yekpase ꯑꯁꯤꯅꯦꯕꯀꯣ ꯁꯤꯒꯤꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯔꯤꯚꯣꯂꯨꯁꯟ ꯍꯥꯏꯅꯤꯅꯦ ꯌꯥꯋꯣꯜ ꯑꯃ ꯍꯥꯏꯅꯤꯅꯦ ꯑꯆꯨꯝꯕ ꯌꯥꯋꯣꯜ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅꯦꯕꯀꯣ ꯁꯤ ꯄꯨꯔꯛꯀꯅꯅꯤ ꯍꯥꯏꯅꯦꯕ ꯁꯤꯒꯤ ꯁꯤꯝꯕꯣꯜꯅꯦꯕ ꯃꯗꯨꯒꯤ ꯁꯤꯝꯕꯣꯜꯗꯨꯅꯦꯕꯀꯣ ꯑꯗꯨꯒꯤ ꯁꯤꯝꯕꯣꯜꯗꯣ ꯃꯀꯣꯛꯇ ꯌꯦꯛꯂꯒ ꯊꯣꯔꯛꯑꯀꯥꯟꯗꯨꯗ ꯀꯩꯗꯧꯔꯦ ꯃꯣꯏꯁꯦ ꯃꯁꯥꯃꯛꯁꯦ ꯑꯩꯈꯣꯏ ꯁꯤꯔꯁꯨ ꯌꯥꯔꯦꯅ ꯊꯣꯔꯛꯑꯦ ꯁꯤꯅꯤꯀꯣ ꯁꯤꯔꯁꯨ ꯌꯥꯔꯦꯅ ꯊꯣꯔꯛꯑꯦ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯃꯌꯥꯝ ꯇꯛꯈꯥꯏꯔꯛꯑꯦ ꯅꯠꯇ꯭ꯔꯥ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯃꯌꯥꯝꯗ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯅꯨꯄꯤ ꯃꯩ ꯊꯥꯔꯒ ꯍꯥꯠꯂꯦ ꯃꯩ ꯊꯥꯔ ꯍꯥꯠꯄ ꯍꯥꯏꯁꯦ ꯃꯌꯥꯝꯅ ꯄꯨꯊꯣꯛꯑꯒ ꯃꯩ ꯍꯦꯛꯇ ꯍꯩꯖꯔꯒ ꯊꯥꯕꯗꯤ ꯅꯠꯇꯦꯀꯣ ꯌꯨꯝ ꯃꯩ ꯊꯥꯕꯗ ꯌꯥꯎꯔꯤꯅꯤ ꯆꯥꯛꯏꯅꯤ ꯁꯤꯔꯤꯅꯤ ꯁꯤꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯅꯨꯄꯤꯅꯦꯕ ꯃꯥꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯅꯦꯕ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯤ ꯑꯦꯛꯁꯀꯤꯅꯤ ꯁꯤ ꯍꯥꯏꯔꯤꯅꯤꯀꯣ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯅ ꯀꯥꯎꯒ ꯇꯥꯟꯅ ꯐꯨꯗꯅ ꯇꯧꯔꯦ ꯀꯣ ꯗꯦꯟ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯑꯃ ꯐꯨꯒꯥꯏꯔꯦ ꯂꯝꯕꯤꯗ ꯁꯣꯔꯣꯛꯇ ꯀꯣ ꯐꯨꯒꯥꯏꯔꯦ ꯃꯌꯨꯝꯗ ꯆꯤꯡꯊꯣꯔꯛꯑꯦ ꯑꯗꯨ ꯗꯦꯟ ꯉꯁꯥꯏ ꯑꯐꯥꯎꯕꯅꯦꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯃꯌꯥꯝꯗꯣ ꯃꯗꯨꯒꯤ ꯃꯩ ꯊꯥꯔꯦ ꯂꯨꯠ ꯇꯧꯔꯦ ꯃꯌꯥꯝ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯣꯂꯥꯞꯁ ꯀꯔꯤꯝ ꯇꯧꯉꯝꯗ꯭ꯔꯦ ꯀꯣ ꯄꯨꯂꯤꯁꯅ ꯀꯔꯤꯝ ꯇꯧꯉꯝꯗ꯭ꯔꯦ ꯅꯣꯡꯃꯩ ꯀꯥꯞꯄꯣꯅ ꯑꯣꯔꯗꯔ ꯄꯤꯔꯤꯕ ꯄꯨꯂꯤꯁꯇꯐꯥꯎꯗ ꯍꯥꯠꯇꯣꯛꯑꯦ ꯃꯌꯥꯝꯅ ꯍꯥꯠꯂꯛꯏꯁꯦ ꯁꯤꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗꯗꯤ ꯑꯩꯈꯣꯏꯅ ꯃꯤ 19 ꯁꯤꯅ ꯍꯥꯏ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗꯗꯤ ꯃꯁꯤꯒꯤꯁꯤ ꯑꯅꯧꯕ ꯑꯞꯗꯦꯠ ꯂꯥꯛꯀꯗꯧꯕ ꯃꯥꯜꯂꯤ ꯑꯩ ꯌꯥꯝ ꯁꯦꯝꯒꯗꯧꯕ ꯃꯥꯜꯂꯤ ꯀꯣ ꯃꯤꯌꯥꯝꯒꯤ ꯃꯣꯠꯁꯦ ꯌꯥꯝ ꯀꯟꯈ꯭ꯔꯦ ꯃꯤꯁꯦ ꯌꯥꯝ ꯍꯥꯠꯈ꯭ꯔꯦ ꯃꯃꯥꯡꯗ ꯍꯟꯗꯛꯀꯤ ꯀ꯭ꯔꯥꯏꯁꯤꯁ ꯅꯠꯇꯕꯗ ꯃꯃꯥꯡꯗ several ꯍꯥꯠꯇꯣꯛꯈ꯭ꯔꯦꯕ ꯃꯤꯁꯤꯡꯅ ꯇꯥꯃꯣ anyway ꯇꯥꯃꯣ ꯌꯥꯝ ꯀꯟꯈ꯭ꯔꯦ ꯀꯣ ꯑꯩ ꯃꯇꯦꯡ ꯁꯨꯝ ꯂꯥꯛꯆꯅꯤꯡꯒꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦꯕꯀꯣ ꯑꯗꯨꯅ ꯃꯤꯌꯥꯝꯁꯤꯅ ꯍꯧꯖꯤꯛ ꯗꯤꯃꯥꯟ ꯇꯧꯔꯤ ꯀꯩꯅꯣ ꯗꯤꯃꯥꯟ ꯇꯧꯔꯤꯁꯦ ꯉꯁꯥꯏꯒꯤ ꯃꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗꯨꯗꯤ ꯍꯥꯡꯗꯣꯛꯑꯝꯃꯦ ꯗꯦꯟ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯆꯤꯡꯊꯔꯦ ꯃꯥ ꯔꯤꯖꯥꯏꯟ ꯇꯧꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯗꯦꯟ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯔꯤꯖꯥꯏꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯔꯤꯖꯥꯏꯟ ꯇꯧꯊꯣꯛꯈ꯭ꯔꯦ ꯑꯇꯩ ꯂꯣꯏ ꯔꯤꯖꯥꯏꯟ ꯇꯧꯊꯣꯛꯈ꯭रे ꯅꯠꯇ꯭ꯔꯥ ꯇꯧꯔꯀꯥꯟꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯔꯤꯖꯥꯏꯟ ꯇꯧꯔꯦ ꯃꯅꯤꯄꯨꯔꯅꯗꯤ ꯍꯦꯜꯂꯤꯅꯤꯀꯣ ꯌꯥꯝ ꯍꯦꯜꯂꯤꯅꯤꯀꯣ ꯅꯦꯄꯥꯜꯒꯤ ꯏꯟꯐ꯭ꯂꯦꯁꯟꯁꯤꯗ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯏꯟꯐ꯭ꯂꯦꯁꯟꯁꯤ ꯃꯅꯤꯄꯨꯔꯅ ꯍꯥꯏꯌꯦꯁꯅꯤ ꯑꯗꯨꯒ ꯅꯦꯄꯥꯜꯁꯤ ꯏꯟꯐ꯭ꯂꯦꯁꯟ ꯌꯥꯝ ꯋꯥꯡꯉꯤ ꯇꯥꯃꯣ ꯋꯥꯔꯤꯁꯤ ꯑꯩ ꯌꯥꯝ ꯇꯦꯟꯁꯟ ꯂꯥꯛꯑꯀꯥꯟꯗ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 4 ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 4 ꯖꯦꯟꯖꯤ ꯃꯌꯥꯝꯁꯤꯅ ꯖꯦꯟꯖꯤ ꯔꯤꯚꯣꯂꯨꯁꯟ ꯑꯅ ꯍꯥꯁꯇꯦꯛ ꯇꯧꯔꯀꯥꯟꯗ ꯃꯣꯏꯒꯤ ꯌꯥꯏꯇꯣꯡ ꯐꯝꯗꯣꯡꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁ ꯃꯣꯏꯒꯤ ꯃꯌꯥꯝꯁꯤꯒꯤ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯁꯤꯅ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯃꯣꯏꯅ ꯊꯧꯔꯤꯕ ꯀꯥꯔ ꯃꯣꯏꯅ ꯇꯣꯡꯉꯤꯕ ꯒꯥꯔꯤ ꯃꯣꯏꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯟ ꯑꯃꯁꯨꯡ ꯃꯣꯏꯅ ꯍꯤꯡꯉꯤꯕ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯃꯌꯥꯝꯁꯤꯒꯤ ꯏꯁꯇꯤꯃꯦꯇꯦꯠ ꯀꯣꯁꯁꯦ ꯇꯥꯃꯣ ꯄꯨꯊꯣꯛꯑꯒ ꯎꯠꯂꯛꯄꯅꯤ ꯑꯃꯗ ꯎꯠꯂꯀꯥꯟꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯦꯄꯥꯜꯒꯤ ꯂꯥꯏꯔꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯍꯤꯡꯉꯤꯁꯤꯅ ꯀꯃꯥꯏꯅ ꯍꯤꯡꯉꯤ ꯁꯤꯂꯤꯟꯗꯔ ꯒ꯭ꯌꯥꯁ ꯂꯩꯕ ꯉꯝꯗꯕꯒꯤ ꯄꯥꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣर्ट ꯑꯦꯐꯔꯠ ꯇꯧꯕ ꯉꯝꯗꯕꯒꯤ ꯑꯗꯨꯒꯤ ꯂꯥꯏꯐ ꯑꯅꯤꯁꯤ ꯆꯥꯡꯗꯝꯅꯔꯒ ꯍꯧꯔꯛꯄ ꯃꯨꯞꯃꯦꯟꯅꯦ ꯇꯥꯃꯣ ꯀꯃꯥꯏꯅ ꯌꯦꯡꯉꯦ ꯇꯥꯃꯣ ꯏꯍꯧꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯅꯦꯄꯥꯜꯁꯤ ꯀꯔꯝꯕ ꯂꯩꯕꯥꯛꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯍꯣꯁꯅ ꯈꯔꯗꯤ ꯊꯝꯈ꯭ꯔꯦ ꯅꯦꯄꯥꯜꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕ ꯂꯩꯕꯥꯛꯇꯤ ꯑꯣꯏꯗꯦ ꯀꯣ ꯑꯗꯨꯒ ꯂꯥꯏꯔꯕꯗꯤ ꯑꯗꯨꯝ ꯆꯤꯡꯕ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕꯗꯤ ꯑꯣꯏꯗꯦꯕ ꯃꯥꯁꯤꯀꯣ ꯑꯗꯣ ꯃꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯍꯥꯏꯕꯤꯒꯗꯨꯅꯤ 2008 ꯐꯥꯎꯒꯤ ꯃꯃꯥꯡꯁꯤꯗꯤ 2008 ꯐꯥꯎꯒꯤ ꯃꯃꯥꯡꯁꯤꯗꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯀꯣ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛꯁꯤ ꯃꯌꯥꯝꯒꯤ ꯏꯍꯧ ꯂꯥꯛꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯁꯀꯤ ꯏꯍꯧ ꯂꯥꯛꯏ ꯀꯣ ꯀꯝꯃꯨꯅꯤꯁꯁꯤꯗ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯨ ꯌꯥꯎꯔꯦ ꯄꯥꯏꯗꯕꯁꯨ ꯌꯥꯎꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯔꯒ ꯃꯣꯅꯥꯔꯀꯤ ꯁꯤꯁꯇꯦꯝꯁꯤ ꯃꯨꯊꯠꯂꯣꯅ ꯍꯥꯏꯕꯗꯒꯤ 2008 ꯁꯤꯗ ꯃꯨꯊꯠꯂꯤ ꯀꯣ ꯑꯗꯒꯤꯗꯤ ꯗꯦꯟ constitution semi 2015 dagi Nepal da democracy leire simi ai ko leire kan sida akoina sum yengbada Nepal da paliba lengak si ngalitna political gi instability adum thoi ko sai jo hai bi duni ko sahi ma param prime minister hum thokpa adai ani param ba thokpa smai to ngang la snok sinjin ga amana pai ni torom munaba sum amale adugo den asagi
ꯂꯥꯏꯔꯕꯒꯤ ꯄꯟꯈꯩꯁꯤꯗꯤ ꯑꯗꯨꯝ ꯋꯥꯡꯈꯠꯂꯛꯄ 20% ꯊꯕꯛ ꯐꯪꯗ꯭ꯔꯦ ꯁꯤꯅꯤꯀꯣ ꯑꯗꯨꯅ ꯃꯇꯝ ꯈꯤꯇꯪꯒꯤ ꯃꯃꯥꯡꯗ ꯁꯛꯈꯠꯂꯒ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯐꯩ ꯅꯦꯄꯥꯜꯁꯤꯗ ꯀꯔꯤ ꯍꯥꯏꯒꯦꯗ ꯍꯥꯟꯅꯒꯤ ꯃꯌꯥꯝꯅ ꯃꯨꯊꯠꯈ꯭ꯔꯕ ꯃꯣꯅꯥꯔꯀꯤ ꯁꯤꯁꯇꯦꯝꯗꯣ ꯑꯗꯨ ꯑꯃꯨꯛ ꯍꯜꯍꯜꯂꯨ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯔꯛꯑꯦ ꯄꯣ ꯃꯣꯅꯥꯔꯛ ꯃꯌꯥꯝ ꯍꯣꯏ ꯑꯗꯨꯅ ꯍꯦꯟꯅ ꯐꯔꯦ ꯑꯗꯨ ꯍꯜꯂꯁꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯃꯣꯅꯥꯔꯀꯤ ꯁꯤꯁꯇꯦꯝꯗ ꯍꯟꯅꯅꯕꯒꯤ ꯄ꯭ꯔꯣꯇꯦꯁ ꯐꯥꯎ ꯇꯧꯔꯛꯑꯦ ꯑꯩꯅ ꯈꯜꯂꯦ ꯑꯣ ꯅꯦꯄꯥꯜꯁꯤ ꯂꯣꯏꯔꯦꯗꯅ ꯍꯥꯏꯅ ꯑꯗꯨ ꯃꯇꯝꯗꯨꯗ ꯈꯜꯂꯦ ꯁꯨꯃꯥꯏꯅ ꯈꯟꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯍꯧꯔꯛꯏꯕ ꯏꯍꯧꯁꯤꯗꯤ ꯉꯁꯥꯏꯒꯤ ꯀꯣꯚꯔ ꯑꯃꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯍꯥꯏꯔꯒ ꯁ꯭ꯋꯥꯏꯗ ꯍꯧꯔꯤꯒ ꯆꯞ ꯃꯥꯟꯅꯖꯥꯅꯤꯗ ꯉꯁꯥꯏꯒꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥꯅꯁꯨ ꯑꯗꯨꯝ ꯍꯥꯏ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯁꯨ ꯍꯥꯏ ꯑꯗꯨꯒ ꯗꯦꯟ ꯁꯝꯇꯥꯏꯝꯁ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯃꯥꯡꯗꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯂꯨꯆꯤꯡꯕ ꯃꯌꯥꯝ ꯑꯃꯅꯁꯨ ꯑꯗꯨꯝ ꯍꯥꯏꯀꯣ ꯃꯅꯤꯄꯨꯔꯗ ꯍꯧꯔꯤꯕ ꯏꯍꯧꯁꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯃꯥꯒꯤ ꯀꯩꯅꯣ ꯑꯃꯅꯅꯤ ꯖꯖꯃꯦꯟ ꯑꯃꯅꯅꯤ ꯃꯥꯅ ꯄꯤꯈꯤꯕ ꯑꯣꯔꯗꯔ ꯑꯃꯅꯅꯤ ꯍꯥꯏꯗꯅ ꯍꯥꯏ ꯀꯣꯔꯠꯁꯦ ꯁꯤꯒꯤ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯅꯤ ꯑꯥꯗꯁꯨ ꯀꯩꯅꯣ ꯍꯥꯏꯔꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯊꯤꯡꯉꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯊꯤꯡꯕꯗꯒꯤ ꯊꯣꯔꯛꯄꯅꯤ ꯍꯥꯏꯕꯅꯦ ꯀꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯪꯉꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝꯁꯤ 13 ꯊꯤꯡꯉꯤ 13 ꯊꯤꯡꯉꯤ 13 ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯌꯥꯎꯔꯦ ꯌꯥꯎꯕꯁꯤ ꯀꯩꯅꯣ ꯐꯦꯁꯕꯨꯛ यावरिनी व्हाट्सएप यावरिनी इंस्टाग्राम यावरिनी यूट्यूब यावरिनी देन एक्स यावरिनी एक्स इसी प्रोजेक्टी मालेमगी मारल ओइरबा पोट अमनेबको यावरिनी रेडिट यावी एंड डिस्कॉर्ड एंड अमसु यावी स्माइट तौना नहा मयाम जिगे प्लेटफॉर्म मयाम पुनमक सिंगे थिंजन मरे करिगी थिंगिनो होय सिनेबको मोइनदि हाय आईटी गी अनोबा रूल अमले नत्रा रूल मरम ओइरकांदा रेस्टार्ट तौ हाइबनी देन मी थमु हाइबनी मोगी मी कंपनी मयाम जिगी मी थमु अदुगा देन सि यानिंगी यानिंगदे फै फते हाइबदु येंगा लौथु ऑप्शन तौबा याननबगी मी अमा संगनबगी हाइबे वानेबको सिनी अदो हायना तौते थिंजले अदु तौरक्तेना नेपाल दि याम पिकब मार्केट नि को इंडिया का येनोदी याम थिन पिकजानिदा मीसु करोड़ अनिगा लाख हुंड्रागा लाख मौदा तरे खतने बलरिस करोड़ अनिगा लाख मौदा तरे लेसिदी आइदी बिहार ने हेलंगुदाय खली मी या पिकबा पॉपुलेशन याव कोनते को अदगिदी लेबाक तो की इकोनॉमी सु यामना अफबा इकोनॉमी कसु ओइदी ओइदबनिना अदुदे मोइस मी लाख सिग मयाम सिगी लाख कनुगी करोड़ अमा अनिगी सेदा मीना मोइना मोबाइल पारगा सिनम दो सिदी करोड़ यो पोंते बको सिगी दमकता मी थमदना खोतना तोबदो कस तमदिंग तोनिंग ओयबको असा मागे मागता कसुनुदा ना अदु खल्लगा कसु मवाला कुइदे बको अदुन लौदो मयाम सिना मदुदगी नेबा हाउ हौरप इहौदुदि अदुनि देन इहौसी याम ngana hawi मौजिंग साइ मिरा थाबिगिदुनि सेप्टेम्बर की तांग मरी दा गी बैन तवे सेप्टेम्बर तांग निपान दगी स्ट्रीट प्रोटेस्ट तब होई मयाम से को नहा मयाम जे होई अदगी गनेबा सिदगिनेबा हौरैबा मयाम से फजना इंथि जना वखल तामिनदना कइनो हाइददना अखोइना पावर पारिनी अखोइना मतिक मयाइ पारिनी ना पुलिस थाजलगा अंगांग मयाम फुगाइरकपा यंको सिनेबको देन अदगी सही 35 बो योगदिबा अंगांगदो स्कूल यूनिफॉर्म सेलिबा अंगांगो नोंगि काप हालोरि नत्रा नुंग थाई अम्मा तवेना हाइरोनि को सिनी पब्लिक मो पैसे यद लक्षण या पुनतेबा कमाय तो लक्षण गदगे हाबगी नियम मयाम लेनिको सि तौरगा सि यंसे खोइदा फमिनाइसिदा आई फाबा लाइन खलसेको आई फाबा कांदा अꯩꯅ ꯐꯅ ꯌꯥꯝꯅ ꯂꯥꯟꯕ ꯑꯣꯏꯔꯁꯨ ꯑꯃ ꯂꯥꯟꯕ ꯑꯣꯏꯔꯁꯨ ꯑꯩꯁꯤ ꯐꯥꯕ ꯀꯥꯟꯗ ꯂꯩꯄꯥꯛꯁꯤꯗ ꯀꯔꯤ ꯊꯣꯛꯇꯣꯏꯅꯣ ꯀꯟꯕ ꯃꯤꯅꯣ ꯃꯥꯁꯦ ꯀꯣ ꯏꯔꯥꯡ ꯍꯧꯔꯛꯀꯗ꯭ꯔꯥ ꯏꯔꯥꯡ ꯍꯧꯔꯒꯗꯤ ꯉꯥꯏꯀꯣ ꯀꯣ ꯏꯔꯥꯡ ꯍꯧꯔꯗ ꯃꯇꯝꯗ ꯐꯥꯅꯕꯒꯤ ꯃꯇꯝ ꯈꯔ ꯊꯤꯟꯊꯔꯒ ꯇꯧꯅꯔꯤꯕ ꯄꯣꯠ ꯑꯃꯅꯦꯕ ꯃꯣꯏꯗꯤ ꯁꯥꯔꯤꯉꯩꯗ ꯌꯥꯍꯦ ꯑꯣꯏꯅ ꯒꯃꯦꯟꯁꯤꯅ ꯃꯊꯪ ꯇꯧꯔꯛꯄꯅꯦꯕ ꯀꯣ ꯁꯤꯅꯤ ꯑꯗꯨꯅ ꯑꯆꯧꯕ ꯄ꯭ꯔꯣꯇꯦꯁꯁꯦ ꯊꯣꯛꯑꯝꯃꯣꯏꯗꯕ ꯄꯣꯠ ꯃꯆꯤꯠꯇ ꯂꯣꯏꯁꯤꯟꯒꯗꯕ ꯄꯣꯠꯇꯣ ꯃꯣꯏꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯍꯧꯗꯦ ꯗꯦꯟ ꯅꯝꯊꯅꯕ ꯍꯣꯠꯅꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝ ꯆꯥꯎꯅ ꯃꯨꯟꯅꯔꯛꯑꯦ ꯃꯨꯟꯅꯔꯛꯄꯁꯤꯗ ꯃꯌꯥꯝ ꯈꯪꯉꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤ 19 ꯀꯨꯟꯁꯤ ꯀꯣ ꯍꯥꯠꯂꯤꯀꯣ ꯍꯥꯠꯂꯤꯕꯗꯣ ꯃꯤ 300 ꯍꯦꯟꯅ ꯁꯣꯛꯑꯦ ꯅꯣꯡꯃꯩꯅ ꯀꯥꯞꯄꯅꯤ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯃꯗꯨ ꯄꯨꯂꯤꯁꯅ ꯀꯥꯞꯄꯤꯅꯤ ꯃꯌꯥꯝ ꯈꯪꯀꯣ ꯑꯗꯨꯒ ꯗꯦꯟ ꯑꯗꯨꯗ ꯇꯥꯔꯤꯕ ꯏ ꯃꯌꯥꯝꯗꯣ ꯏꯁꯤꯡꯗꯣ ꯃꯗꯨꯗ ꯗꯦꯟ ꯑꯗꯒꯤꯗꯤ ꯅꯣꯡꯃꯩꯅ ꯄꯥꯜꯂꯤꯕ ꯃꯤ ꯃꯌꯥꯝꯗꯨꯅ ꯀꯦꯝꯄꯦꯟ ꯇꯧꯔꯛꯑꯦ ꯂꯦꯞꯈꯠꯂꯒ ꯀꯦꯝꯄꯦꯟ ꯇꯧꯔꯛꯑꯦꯀꯣ ꯃꯌꯥꯝꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯧꯅꯥ ꯍꯥꯞꯄꯒꯤ ꯏ ꯄꯤꯕꯒꯤ ꯄꯣꯠꯁꯤ ꯇꯧꯔꯀꯥꯟꯗ ꯀꯦꯝꯄꯦꯟ ꯇꯧꯔꯛꯄꯅꯦ ꯑꯗꯨꯅ ꯅꯦꯄꯥꯜꯁꯦ ꯑꯩꯉꯣꯟꯗꯒꯤ ꯁꯤꯟꯊꯔꯤꯕ ꯏꯁꯤꯅ ꯀꯟꯒꯗꯕꯅꯤ ꯁꯤꯅ ꯀꯟꯅꯕꯒꯤ ꯈꯨꯗꯝꯅꯤ ꯒꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯆꯍꯤ ꯌꯥꯝ ꯅꯧꯔꯤꯕ ꯉꯥꯛꯇꯅꯤ ꯉꯁꯥꯏ ꯍꯥꯏꯕꯤꯒꯤꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯖꯦꯟꯖꯤꯁꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯆꯍꯤꯁꯤ ꯑꯩꯈꯣꯏꯒꯤ 1997 ꯗꯒꯤ ꯄꯣꯛꯄ ꯑꯗꯨꯒ ꯗꯦꯟ
2012 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯈꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯁꯤꯃꯣꯡꯗ ꯄꯣꯛꯄ ꯑꯉꯥꯡꯁꯤꯡꯁꯤꯅꯦꯕ ꯆꯥꯎꯔꯥꯛꯅ ꯆꯍꯤ 19ꯗꯒꯤꯅ ꯆꯍꯤ 19 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯌꯥꯝꯁꯤꯅꯦꯕ ꯌꯨꯠ ꯃꯌꯥꯝꯁꯤꯅꯦꯕ ꯍꯧꯔꯤꯁꯤꯡꯁꯦ ꯑꯉꯥꯡꯁꯨ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯁꯨ ꯍꯥꯏ ꯌꯥꯔꯦ ꯗꯦꯟ ꯑꯗꯩ ꯌꯨꯠꯁꯨ ꯍꯥꯏ ꯌꯥꯔꯦꯀꯣ ꯃꯣꯏ ꯃꯌꯥꯝꯁꯤꯅꯦꯕ ꯁꯤꯒꯤ ꯏꯍꯧꯁꯤꯗꯤ ꯑꯗꯨꯝ ꯀꯜꯂꯦꯕ ꯃꯍꯧꯁꯥꯅ ꯑꯗꯨꯝ ꯀꯜꯂꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯉꯥꯏꯔꯦ ꯁꯥꯇ꯭ꯔꯒꯤ ꯏꯍꯧꯁꯦ ꯃꯤ 2,000-3,000 ꯁꯨꯔꯒꯗꯤ ꯀꯩꯅꯣꯝꯅ ꯇꯧꯅꯦꯕ ꯏꯔꯥꯡ ꯑꯗꯨꯝ ꯀꯟꯅꯤ ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯕ ꯑꯗꯨꯝ ꯂꯩꯅꯦꯕꯀꯣ ꯁꯤꯅꯤ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯉꯁꯥꯏꯒꯤ ꯊꯃꯣꯏꯗ ꯃꯌꯥꯝ ꯑꯃ ꯐꯨꯝꯃꯒ ꯂꯩ ꯑꯩꯈꯣꯏ ꯁꯤꯁꯨ ꯇꯧꯔꯤꯅꯤ ꯆꯞ ꯃꯥꯟꯅꯩꯀꯣ ꯁꯤ ꯇꯧꯔꯤꯁꯤꯡꯁꯤ ꯃꯌꯥꯝꯅꯗꯤ ꯑꯗꯨꯝ ꯍꯥꯏꯅꯔꯤꯁꯤꯅꯤꯀꯣ ꯉꯁꯥꯏꯒꯤ ꯑꯗꯨꯅ ꯍꯧꯔꯛꯄꯅꯤ ꯀꯣꯔꯠꯀꯤ ꯀꯩꯅꯣꯅ ꯍꯧꯕꯅꯤ ꯀꯣꯔꯠꯀꯤꯗꯤ ꯅꯠꯇꯦꯕ ꯀꯣ ꯅꯨꯡꯗ ꯆꯦꯜꯂꯤꯕ ꯏꯆꯦꯟꯗꯨꯗꯤ ꯑꯩꯈꯣꯏꯅ ꯎꯔꯦꯗꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕ ꯊꯥꯗꯕ ꯗꯦꯟ ꯖꯪꯒꯜ ꯀꯣꯛꯊꯣꯛꯇꯕ ꯗꯦꯟ ꯃꯩꯇꯩꯒꯤ ꯂꯝ ꯃꯨꯟꯕ ꯃꯨꯟꯗꯕ ꯅꯠꯇ꯭ꯔꯥ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯍꯥꯏꯁꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯐꯨꯝꯃꯒ ꯂꯩꯔꯝꯃꯦ ꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯍꯧꯖꯤꯛꯇꯤ ꯈꯪꯉꯦꯗꯅ ꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯃꯣꯏꯁꯨ ꯀꯣ ꯀꯔꯞꯁꯟ ꯂꯥꯏꯔꯕ ꯂꯩꯕꯥꯛꯇ ꯀꯔꯞꯁꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯡ ꯋꯥꯡꯉꯤ ꯀꯣ ꯂꯥꯏꯔꯕ ꯂꯩꯕꯥꯛꯁꯦ ꯀꯔꯞꯁꯟ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯡ ꯋꯥꯡꯉꯤ ꯏꯟꯗꯤꯌꯥꯁꯨ ꯀꯔꯞꯁꯟꯒꯤ ꯃꯐꯝ ꯑꯃ ꯑꯣꯏ ꯁꯤꯅꯦꯀꯣ ꯏꯟꯗꯤꯌꯥꯁꯨ ꯀꯔꯞꯁꯟꯒꯤ ꯃꯐꯝ ꯑꯃ ꯑꯣꯏ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯈꯔ ꯍꯦꯜꯂꯤ ꯁꯤꯅꯤꯀꯣ ꯁꯤꯅꯤ ꯑꯗꯨꯒ ꯑꯇꯩ ꯂꯩꯕꯥꯛꯀ ꯑꯇꯩ ꯁ꯭ꯇꯦꯠꯁꯨ ꯂꯣꯏ ꯇꯧꯔꯛꯇꯅꯤ ꯁꯤꯒꯤꯁꯦ ꯁꯤꯃ ꯂꯩ ꯑꯗꯨꯅ ꯀꯔꯞꯁꯟ ꯑꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯐꯕ ꯈꯔ ꯌꯥꯎꯔꯛꯄ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯑꯁꯥ ꯃꯥꯒꯤ ꯊꯥꯖꯕ ꯃꯥꯒꯤ ꯅꯤꯡꯖꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯂꯥꯞꯅ ꯆꯠꯍꯟꯈꯤꯑꯕꯀꯣ ꯅꯤꯡꯕ ꯀꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯅꯦꯄꯥꯜꯗ ꯂꯩꯔꯒꯗꯤ ꯑꯩ ꯊꯕꯛ ꯐꯪꯉꯔꯣꯏ ꯗꯦꯟ ꯑꯩꯅ ꯇꯝꯃꯨꯔꯤꯕ ꯏꯍꯩꯁꯦ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯃꯤꯅꯥꯏ ꯑꯣꯏꯔꯁꯨ ꯑꯣꯏꯔꯣꯅꯦꯅ ꯆꯠꯄ ꯍꯧꯔꯦ ꯁꯤꯅꯤꯀꯣ ꯗꯦꯟ ꯑꯇꯣꯞꯄ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯑꯣꯏꯔꯔꯣꯏ ꯀꯣ ꯏꯟꯗꯤꯌꯥꯗ ꯇꯝꯃꯨꯔꯒꯦ ꯑꯣꯔ ꯖꯔꯃꯟꯗ ꯇꯝꯃꯨꯔꯒꯦ ꯃꯄꯥꯟꯗ ꯇꯝꯃꯨꯔꯒꯦ ꯆꯥꯏꯅꯥꯗ ꯇꯝꯃꯨꯔꯒꯦ ꯍꯥꯏꯕ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏꯀꯣ ꯁꯦ ꯁꯤꯅꯤꯀꯣ ꯗꯦꯟ ꯊꯕꯛ ꯐꯪꯗꯦ ꯁꯤꯟꯖꯥ ꯊꯨꯝꯖꯥ ꯇꯧꯔꯒ ꯊꯕꯛ ꯐꯪꯗꯕ ꯌꯥꯎꯅꯕꯤ ꯅꯠꯇ꯭ꯔꯣ ꯑꯗ ꯗꯦꯟ ꯒꯃꯦꯟ ꯑꯃꯅ ꯑꯩꯈꯣꯏ ꯋꯥꯏꯠ ꯀꯂꯔ ꯖꯣꯕꯁꯦ ꯀꯌꯥ ꯄꯤ ꯉꯝꯗꯣꯔꯤꯒꯦ ꯒꯃꯦꯟꯒꯤ ꯊꯕꯛ ꯀꯌꯥ ꯄꯤ ꯉꯝꯗꯣꯔꯤꯒꯦ ꯑꯗ ꯍꯤꯡꯍꯟꯒꯗꯧꯔꯤ ꯀꯔꯤꯅꯣ ꯍꯤꯡꯍꯟꯒꯗꯧꯕ ꯍꯥꯏꯇꯥꯔꯒꯗꯤ ꯒꯃꯦꯟꯅ ꯇꯣꯉꯥꯟꯕ ꯊꯧꯁꯤꯜ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯒ ꯃꯣꯏ ꯊꯕꯛ ꯄꯤꯗꯧ ꯅꯠꯇ꯭ꯔꯣ ꯑꯗꯨꯁꯨ ꯄꯤꯕ ꯉꯝꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯝꯗꯨꯒꯤ ꯂꯩꯄꯥꯛꯇꯨꯒꯤ ꯊꯕꯛꯇꯨꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗ ꯑꯌꯥꯝꯕꯅ 60% ꯀꯩꯗꯧꯔꯦ ꯑꯦꯒ꯭ꯔꯤꯀꯜꯆꯔꯁꯦ ꯁꯤꯅ ꯁꯤꯟꯐꯝ ꯑꯣꯏꯌꯦꯕ ꯑꯅꯤꯁꯨꯕꯗ ꯀꯩꯗꯧꯒꯦ ꯇꯨꯔꯤꯖꯝꯁꯤꯅꯦꯕ ꯇꯨꯔꯤꯖꯝꯁꯤꯅ ꯁꯤꯟꯐꯝ ꯑꯣꯏꯔꯒ ꯃꯣꯏ ꯁꯦꯟ ꯈꯔ ꯄꯥꯏꯖ ꯉꯝꯃꯤꯅꯦꯕꯀꯣ ꯑꯗꯨ ꯀꯩꯗꯧꯒꯦ ꯃꯥꯁꯨ ꯑꯣꯏꯅ ꯊꯕꯛ ꯄꯤꯕꯁꯨ ꯉꯝꯗ꯭ꯔꯦ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯊꯕꯛ ꯐꯪꯗ꯭ꯔꯦ ꯑꯗꯨꯒ ꯊꯕꯛ ꯐꯪꯗꯕꯗꯨꯗꯤ ꯑꯔꯥꯏꯕꯅꯤ ꯊꯥꯖꯕ ꯂꯩꯔꯛꯇꯕꯗꯨꯅꯦꯕ ꯃꯁꯤꯒꯤ ꯒꯃꯦꯟꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯍꯤꯡꯕ ꯉꯝꯃꯔꯣꯏꯁꯦ ꯈꯜꯂꯦꯕ ꯃꯌꯥꯝꯁꯤꯅꯀꯣ ꯃꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯑꯗꯨꯅ ꯁꯤꯗꯁꯨ ꯅꯨꯡꯉꯥꯏ ꯅꯍꯥꯛꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯁꯦ ꯄꯨꯟꯕ ꯉꯝꯃꯔꯣꯏ ꯆꯥꯎꯈꯠꯄ ꯉꯝꯃꯔꯣꯏꯒ ꯈꯜꯂꯛꯑꯒꯗꯤ ꯃꯤ ꯁꯤꯒꯦ ꯍꯥꯏꯕ ꯃꯤ ꯌꯥꯝ ꯌꯥꯎꯔꯛꯀꯅꯦꯕ ꯁꯤꯅꯤ ꯂꯩꯁꯤꯡꯁꯦꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯊꯪ ꯏꯔꯥꯡꯁꯤ ꯍꯧꯔꯛꯏ ꯏꯔꯥꯡ ꯍꯧꯔꯛꯄꯁꯤꯗ ꯌꯦꯡꯕꯤꯔꯣ ꯃꯣꯏꯒꯤꯁꯤꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯃꯈꯛ ꯃꯣꯏ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯔꯤꯕ ꯅꯍꯥ ꯃꯌꯥꯝꯁꯤꯒꯤ ꯃꯀꯣꯛꯁꯤꯗ ꯀꯩꯅꯣꯝꯃ ꯌꯦꯠꯂꯤꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯒꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯑꯩꯈꯣꯏꯒꯤ ꯖꯄꯥꯟꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯖꯄꯥꯟꯒꯤ ꯃꯣꯏꯒꯤ ꯑꯦꯅꯤꯃꯦꯁꯟꯒꯤ ꯑꯣꯏꯕ ꯁꯦꯔꯤꯌꯦꯜ ꯑꯃ ꯂꯩꯌꯦꯕ ꯁꯦꯔꯤꯌꯦꯜꯁꯤꯗ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣꯅꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯤ ꯁ꯭ꯇ꯭ꯔꯣ ꯍꯦꯠ ꯐ꯭ꯂꯦꯛ ꯍꯥꯏꯅ ꯀꯣ ꯁꯤꯗ ꯌꯦꯛꯄꯁꯦ ꯑꯁꯤꯅꯦꯕꯀꯣ ꯁꯤꯒꯤꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯔꯤꯚꯣꯂꯨꯁꯟ ꯍꯥꯏꯅꯤꯅꯦ ꯌꯥꯋꯣꯜ ꯑꯃ ꯍꯥꯏꯅꯤꯅꯦ ꯑꯆꯨꯝꯕ ꯌꯥꯋꯣꯜ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅꯦꯕꯀꯣ ꯁꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅꯦꯕ ꯁꯤꯒꯤ ꯁꯤꯝꯕꯣꯜꯅꯦꯕ ꯃꯗꯨꯒꯤ ꯁꯤꯝꯕꯣꯜꯗꯨꯅꯦꯕꯀꯣ ꯑꯗꯨꯒꯤ ꯁꯤꯝꯕꯣꯜꯗꯣ ꯃꯀꯣꯛꯇ ꯌꯦꯛꯂꯒ ꯊꯣꯛꯂꯛꯀꯥꯟꯗꯨꯗ ꯀꯩꯗꯧꯔꯦ ꯃꯣꯏꯁꯦ ꯃꯁꯥꯃꯛꯁꯦ ꯑꯩꯈꯣꯏ ꯁꯤꯔꯁꯨ ꯌꯥꯔꯦꯅ ꯊꯣꯛꯑꯦ ꯁꯤꯅꯤꯀꯣ ꯁꯤꯔꯁꯨ ꯌꯥꯔꯦꯅ ꯊꯣꯛꯑꯦ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯃꯌꯥꯝ ꯇꯛꯈꯥꯏꯔꯛꯑꯦ ꯅꯠꯇ꯭ꯔꯥ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯃꯌꯥꯝꯗ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯅꯨꯄꯤ ꯃꯩ ꯊꯥꯔꯒ ꯍꯥꯠꯂꯦ ꯃꯩ ꯊꯥꯔ ꯍꯥꯠꯄ ꯍꯥꯏꯁꯦ ꯃꯌꯥꯝꯅ ꯄꯨꯊꯣꯛꯑꯒ ꯃꯩ ꯍꯦꯛꯇ ꯍꯩꯖꯔꯒ ꯊꯥꯕꯗꯤ ꯅꯠꯇꯦꯀꯣ ꯌꯨꯝ ꯃꯩ ꯊꯥꯕꯗ ꯌꯥꯎꯔꯤꯅꯤ ꯆꯥꯛꯏꯅꯤ ꯁꯤꯔꯤꯅꯤ ꯁꯤꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯅꯨꯄꯤꯅꯦꯕ ꯃꯥꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯅꯦꯕ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯤ ꯑꯦꯛꯁꯀꯤꯅꯤ ꯁꯤ ꯍꯥꯏꯔꯤꯅꯤꯀꯣ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯅ ꯀꯥꯎꯒ ꯇꯥꯟꯅ ꯐꯨꯗꯅ ꯇꯧꯔꯦ ꯀꯣ ꯗꯦꯟ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯑꯃ ꯐꯨꯒꯥꯏꯔꯦ ꯂꯝꯕꯤꯗ ꯁꯣꯔꯣꯛꯇ ꯀꯣ ꯐꯨꯒꯥꯏꯔꯦ ꯃꯌꯨꯝꯗ ꯆꯤꯡꯊꯣꯔꯛꯑꯦ ꯑꯗꯨ ꯗꯦꯟ ꯉꯁꯥꯏ ꯑꯐꯥꯎꯕꯅꯦꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯃꯌꯥꯝꯗꯣ ꯃꯗꯨꯒꯤ ꯃꯩ ꯊꯥꯔꯦ ꯂꯨꯠ ꯇꯧꯔꯦ ꯃꯌꯥꯝ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯣꯂꯥꯞꯁ ꯀꯔꯤꯝ ꯇꯧꯉꯝꯗ꯭ꯔꯦ ꯀꯣ ꯄꯨꯂꯤꯁꯅ ꯀꯔꯤꯝ ꯇꯧꯉꯝꯗ꯭ꯔꯦ ꯅꯣꯡꯃꯩ ꯀꯥꯞꯄꯣꯅ ꯑꯣꯔꯗꯔ ꯄꯤꯔꯤꯕ ꯄꯨꯂꯤꯁꯇꯐꯥꯎꯗ ꯍꯥꯠꯇꯣꯛꯑꯦ ꯃꯌꯥꯝꯅ ꯍꯥꯠꯂꯛꯏꯁꯦ ꯁꯤꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗꯗꯤ ꯑꯩꯈꯣꯏꯅ ꯃꯤ 19 ꯁꯤꯅ ꯍꯥꯏ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗꯗꯤ ꯃꯁꯤꯒꯤꯁꯤ ꯑꯅꯧꯕ ꯑꯞꯗꯦꯠ ꯂꯥꯛꯀꯗꯧꯕ ꯃꯥꯜꯂꯤ ꯑꯩ ꯌꯥꯝ ꯁꯦꯝꯒꯗꯧꯕ ꯃꯥꯜꯂꯤ ꯀꯣ ꯃꯤꯌꯥꯝꯒꯤ ꯃꯣꯠꯁꯦ ꯌꯥꯝ ꯀꯟꯈ꯭ꯔꯦ ꯃꯤꯁꯦ ꯌꯥꯝ ꯍꯥꯠꯈ꯭ꯔꯦ ꯃꯃꯥꯡꯗ ꯍꯟꯗꯛꯀꯤ ꯀ꯭ꯔꯥꯏꯁꯤꯁꯁꯤ ꯅꯠꯇꯕꯗ ꯃꯃꯥꯡꯗ ꯁꯦꯕꯔꯦꯜ ꯍꯥꯠꯇꯣꯛꯈ꯭ꯔꯦꯕ ꯃꯤꯁꯤꯡꯗ ꯇꯥꯃꯣ ꯑꯦꯅꯤꯋꯦ ꯇꯥꯃꯣ ꯌꯥꯝ ꯀꯟꯈ꯭ꯔꯦ ꯀꯣ ꯑꯩ ꯃꯇꯦꯡ ꯁꯨꯝ ꯂꯥꯛꯆꯟꯒꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦꯕꯀꯣ ꯑꯗꯨꯅ ꯃꯤꯌꯥꯝꯁꯤꯅ ꯍꯧꯖꯤꯛ ꯗꯤꯃꯥꯟ ꯇꯧꯔꯤ
ꯀꯩꯅꯣ ꯗꯤꯃꯥꯟ ꯇꯧꯔꯤꯁꯦ ꯉꯁꯥꯏꯒꯤ ꯃꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗꯨꯗꯤ ꯍꯥꯡꯗꯣꯛꯑꯝꯃꯦ ꯗꯦꯟ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯤꯡꯊꯔꯦ ꯃꯥ ꯔꯤꯖꯥꯏꯟ ꯇꯧꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯗꯦꯟ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯔꯤꯖꯥꯏꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯔꯤꯖꯥꯏꯟ ꯇꯧꯊꯣꯛꯈ꯭ꯔꯦ ꯑꯇꯩ ꯂꯣꯏ ꯔꯤꯖꯥꯏꯟ ꯇꯧꯊꯣꯛꯈ꯭रे ꯅꯠꯇ꯭रा ꯇꯧꯔꯀꯥꯟꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯔꯤꯖꯥꯏꯟ ꯇꯧꯔꯦ president bokta resign tawdo samda lipani resign tawde mati president resign tawde hoji phawda ai sofa ai khambada no tawbi yati ma tawbi yati prime minister resign tawbi have se masig se ai the fact news ne na loi ai na sum yang padari ai prime minister ko president ko haja president resign tawde ne khali ko adu then ma di constitution post ni yam luye ko ma resign tawbi yati ko ad ma ngot ma de sokte ado prime minister resign tawre yare khoi khang resign tawre then resign to gudu ma kai lege bo khang di hojik ti natra then hojik lai ti mui lenga mayam se na prime minister si resign tawre government like tu re natra tu bodagi kamai tawre mi mayam hale mayam victory rally pangthoi ngarang patok re ko adu besu irang de hojik phabu loiti irang de hojik phabu loiti irang de dum makha tana dum leidi ko adura next government ama sem gadra sem oidra and then muji maraktagi amana gamen ama shenge na songthorkada songthoroidra haiba podama then lami da overtake tawre hoje gamen se ko overtake tawre si possible ta lei bu se ko aduna aikoina ahan bada akoina yengba yado se atina te bako lairaba leibak amada ko lairaba leibak amasi sai ina khunba leibak ama ohen gai targadi mukhugi thauna leiba then asumba tawba then miyam gi khanba leader ama mathau tai aduki leader do thokide Nepal da thokide akhu shade thokde na aduki leader thom taragadi akoi manipur se ngase akoi minna ai dong lei lei ga bo natra aduki leader do thokte hoju phoba natra khoi do thokte Nepal do thokte adu Nepal ge de kamai tawi ngasagi naha mayam gi eusina singdai natra akoi gi swai ge de kamai tawi makhong somdori natra tangtang de makhong somdoi ni mayam punmak singje sini lei singje aduna khena ba khara lei aduna malem gi oina yengba kanda naharol mayam gi eho aduna kari para tambe age adu moy je khoi kadai wai generi gan aiba chingba mayam gi madu gi inference adum loba ya bagi wafam do tamona dum thambiri ai mathang chi tamong le ba mathang chi tamoda ngulak sake tamoda laksening ba ji tamo tamoji mamang da jo tamona chahi humpu sure je publicly law thokibani aduna ngasai chahi gi wafam je bo tamoko adu adu ai dom ta laksake adu ngasai publicly tamon law thokibani tamogi chahi humpu sugi celebration je manipur pakshan togiba dumba social media da ikoi gi platform je da main togi tamo live question na hojik genji gi wafam se ne sigi genji gi population in Nepal da 40% ne hairi adu manipur da di koina counters of the masi we have higher number Gen Z population is 45 more again 45 huge number 50% may have the tamo sigi Gen Z gi laiba mugi aspiration mugi aning ba apamba mugi daka laiba mayam sigi siga hanagi lerami ba hanagi generation sing sina lerami ba punsi mahing mugi aspiration mayam sigi marak sida laiba gap se tamogi chahi sida gi kamaina uba phangi adugo public ka pachana tamona toneraga tineraga doinera lakpada ani shuba question sina tamo ngasai gi political power sidi ngasai gi GNG miyam sina GNG oi doine miyam sina but the political power sina ngasai gi ariba ai koi kai haba kai baby have no ariba se tamo gi se kanom haibani bopper baby ever ga doma something baby boomer okay sorry baby boomer tamo is baby boomer ai doni sigi matangi kangu singa somdana public ai koi millennial ga then ai koi Gen Z lakadoi ta si power pai sina ngasai gi ahan jing ji oidoi ni aduga miyam sina ngasai gi Gen Z gumba millennial gumba oidoi ni si ani si ki le power relation je tamo kamai yeng akhoi ki India da su hojik si al hanu mayam ama politician oiraga vote lefaga lei Prime Minister Narendra Modi fawba sahi humra manga ai sujale na mayam na dum hais ni ko khusale ado hojiki ngarang si masana resign to jakiba Nepal gi Prime Minister KP Sharma ole sisu sahi humra humdo shurba alamani ko alamani ado mayam na hoi wakhanon ji ani ni alorga su aldi oiba ado khangdi khangba aduga naha sansiga sagonaraga madu adapt toroga lakpo urgati muji phayeba ko aduna tana masai inkhalai ba naharol sing sidi ma di full energy ni moidi
wakaldagi mapangaldagi like sudagi moi akhoiga lamba paya ponte moi de ko moi na phajana honaragadi phajana dum ngambajani da aduna moi mapangal siam kado aduna na sing yang tak haijin thara ko india ha yang tak haijin ko india su khoigi mapangal yam kanba lebak amani en harise ata kemnati na oiba mayam sin masing yamak pasine ko aro japan di kamai doge mayam sum haira da japan di al ngai na yaukte haine ko angang yaukte haine ko moi punsibagi mai mong matosina aduna masaki nepal sisu koi kamai lai adu no sine koi hadis malam de keno na mayam mang lepa oi ne ko resource tak cha resource adum lei den adi thabak tawang ngam pot mayam am lei ado sine ba lai sine aduna na mayam sigi magi energy mayam jingse masi khoina trap to godam loksang godam ne ko state ki lan oina ubangam daga di kanadi ko masai na mayam lai na forsa le raga den adi ki guli sa le raga den adi juar sana le raga oktabi gam chat le raga kanai de no khoina phado je ko nation ji kai phado no sine ko aduna masaki na lai ba sing sigi magi website khoina thingmanga boy ko thingmanga boy ado moina lepak si pal hokdoini matam gi wani aduna manipur ga ati mahmu ga kena ba khasu lebo akhogi manipur lai di na mayam sida politics sai siam tu ko chai yes sini ko khoi kwaining lai bak thisi sini ko machine khoi na hoi da india ki politics ka du no habi jabi meman ta da ba si yaw hong de na am de yaw roi natra bo tha da bada tha da ninga tha da tham to ko ni so mayam yaw ba ko ta seng badi politics sai se akhoi pulsi mahing amasung ai leipak ai reipak tan na ba reipak sem na ba ne je ngasi gi narol sing sta khang de ba ko masi lai bak thibani ko masi la khang je ba khoi na akhoi da politics side sta akhoi pulsi rol yawi akhoi khunai lon yawi den ai reipak kan bagi yawi ba ko aduna now oi mayam sing sina politics tagi lekho ga chakhi matam da kayore mung sa da ba mung sum da ba tiga da mayam amana tor ga lepak parak padagi lepak si lalon bagi lepak on othori ne ko si khenda ba sin aduna kasaki japan kanoda usiki nepal da hori ba yo na mayam gi yo si nui hanu mayam na to badagi lepak si mange hai ne ko then corruption da na te moi hai ji ko nepotism ko misang mikhai nai ba adagi unemployment talk people ngam da ba then koi lack of transparency sine transparency of the late thabak to ba ko sum mayam sina pen da bagi machak si mayam hengalak pare ko ado hojikte ai nga sai dani anoba koi iho ama lakhe aduna anoba phajaraba mogi hauba nai ba pot ama oirni ahoba pot ama oirni moi democracy je masak thopa democracy ama oirne ba ko ado kan da na tana democracy salai ba yaro ko wakal thokba then tungdo ura mi experience mayam ama leiba khasa dum yauni natra yaune ba ko moi marti ama to ya ponte ba aduna om ba si yengsi akoina nepal da ngasi thoga nepal khata khana ya de ba ko then bangladesh khana ya di hoju bangladesh sarak chain nai le sini kan batum election to no khang da le natra then ma hoi bangladesh na kamai to ba ihono then hoju ki keno da nepal na karam ba ihono 2022 da Sri Lanka da hau judi ka de moi lepak to ki president kalano president do ras pangkha mami changkap ras pangkha je sili mina sili natro ma je ba thalo sing natro si khoi khanga da le si posi yeng da le ko aduna niya mai se kwai lui lai ji sini ne lai ji sini ba ko ngasi khoi manipur si da miyam na kapi politician sing na noi natra then miyam gi langi ming da khudong cha miyam su lor ga lei natra an mui na khulli natra sini ba tawri sing je aduna sigi miyam gi yawo se yam lui tingmangam da ba iho adum wei sine tamo tamo na thambiri bo phom du ne ilak sa ga do ise tamo atai no lo ise political transition am di lai ikoi gi south asia da starting from afghanistan da gi na myanmar fo sida except india na ta political transition am di la kha ne masimak yam ngakpa thongthok sing ni adu masida conspiracy theory ma am su float tawri now ikoi country ahum dang lokol yeng ba kan da sri lanka ne bangladesh ne nepal ne haiba laipa ahum sida lakiba movement se naha sing university students sing da horoga school amadi college ke chhatra sing movement one solidarity adu gi mathakta political leader kharana sule leptana haida political power se nampu da dum pasal laga leibagi chapmana ba nature ma madu gi mathakta corruption gi transparency what pagi democratic institution makai mapangan sondar pagi adagi unemployment gi sigi chamala issue sing si manari batamo kamai yeng be sida la iba movement se sina another political culture ma
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏ MP election ꯗ ꯃꯌꯥꯝꯅ ꯀꯟꯅ ꯉꯥꯡꯅꯒꯤꯀꯣ ꯋꯥꯐꯝ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯎꯟꯗ ꯂꯩꯔꯤꯕ ꯔꯤꯌꯦꯂꯤꯇꯤꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯖꯜꯇ ꯇꯥꯔꯛꯏꯗꯨꯒ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯑꯃ ꯃꯌꯥꯝꯅ ꯉꯥꯡꯅꯒꯤꯕꯁꯨ ꯑꯗꯨꯝ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯑꯗꯨꯒꯤ ꯀꯣꯏꯁꯟꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯁꯦꯟ ꯍꯨꯟꯅꯕꯒꯤ ꯇꯣꯉꯥꯟ ꯋꯥꯐꯝꯁꯤ ꯂꯩꯔꯤ ꯇꯧꯕꯇꯕꯨ ꯃꯁꯤꯅ ꯁꯥꯎꯠ ꯑꯦꯁꯤꯌꯥꯗ ꯑꯅꯧꯕ ꯄꯣꯂꯤꯇꯤꯀꯦꯜ ꯀꯜꯆꯔ ꯑꯃ ꯄꯣꯂꯤꯇꯤꯀꯦꯜ ꯃꯨꯚꯃꯦꯟ ꯑꯃ ꯄꯨꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕ꯭ꯔꯥ ꯇꯥꯃꯣ ꯀꯩ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗꯗꯤ ꯁꯤꯒꯨꯝꯕꯒꯤ ꯃꯃꯤꯁꯤ ꯀꯔꯤꯒꯤ ꯇꯥꯗ꯭ꯔꯤꯅꯣ ꯍꯥꯏꯀꯣ ꯏꯟꯗꯤꯌꯥꯗ ꯀꯔꯤꯒꯤ ꯇꯥꯗ꯭ꯔꯤꯅꯣ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡꯒꯤ ꯏꯍꯧ ꯍꯥꯏꯇꯥꯔꯦꯀꯣ ꯏꯍꯧꯁꯤ ꯍꯧꯕ ꯉꯝꯗꯦ ꯍꯧꯁꯨ ꯍꯧꯅꯤꯡꯗꯦ ꯍꯧꯅꯤꯡꯗꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤꯒ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕ ꯁꯤꯁꯇꯦꯝ ꯑꯣꯐ ꯗꯦꯃꯣꯀ꯭ꯔꯦꯁꯤꯁꯤꯒ ꯑꯇꯩꯒ ꯈꯔ ꯈꯦꯠꯅꯕ ꯈꯔꯁꯨ ꯂꯩꯌꯦꯕꯀꯣ ꯈꯦꯠꯅꯕ ꯈꯔ ꯂꯩ ꯗꯦꯟ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯄꯤꯄꯜ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯌꯥꯅꯅꯕ ꯃꯥꯒꯤ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯑꯃ ꯇꯧꯋꯦꯕꯀꯣ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ MGNREGS ꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯐꯥꯜꯇꯨ ꯇꯥꯕꯩ ꯋꯥꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯒꯤꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯅꯠꯇ꯭ꯔꯥ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠ ꯅꯠꯇ꯭ꯔꯣ ꯃꯤꯗꯤ ꯐꯖꯅ ꯇꯧꯏ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯥꯛꯀꯥꯟꯗ ꯐꯣꯔꯁꯥ ꯁꯤꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯗꯦꯟ ꯉꯁꯥꯏꯒꯤ ꯅꯨꯃꯤꯠ 100ꯃꯔꯤ ꯊꯕꯛ ꯄꯤꯕ ꯑꯩꯈꯣꯏꯗꯤ ꯅꯨꯃꯤꯠ 50ꯅꯤꯐꯥꯎ ꯐꯪꯉꯝꯗꯦ ꯁꯨꯝ ꯄꯤꯗꯕꯁꯨ ꯌꯥꯎꯋꯤ ꯅꯠꯇ꯭ꯔꯣ ꯑꯗꯒꯤꯗꯤ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯂꯦꯝꯅ ꯄꯤꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯏꯔꯕ ꯃꯌꯥꯝꯗ ꯆꯦꯡ ꯄꯤꯕ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯂꯥꯏꯔꯕ ꯄꯪꯈꯩ ꯋꯥꯡꯕꯗ ꯍꯥꯏꯇꯥꯔꯦ ꯄꯪꯈꯩ ꯃꯈꯥꯗ ꯂꯩꯕ ꯃꯤꯁꯤꯡꯗ ꯂꯦꯝꯅ ꯆꯦꯡ ꯀꯦꯖꯤ 5 ꯄꯤꯒꯗ ꯆꯦꯡ ꯀꯅꯥꯅ ꯆꯥꯒꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯪꯉꯤꯁꯦꯀꯣ ꯑꯗꯩ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯒꯤ ꯃꯈꯥꯗ ꯆꯂꯥꯏꯔꯤꯕ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯪꯒꯟꯋꯥꯗꯤ ꯋꯥꯀꯔꯁꯤꯡꯁꯤꯗ ꯊꯥꯗꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯀꯌꯥ ꯃꯤꯒꯤꯗꯤ ꯐꯖꯅ ꯄꯤ ꯐꯖꯅ ꯇꯧꯏ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯅ ꯀꯌꯥ ꯇꯧꯗꯦꯕꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯗꯩ ꯗꯦꯟ ꯃꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯒꯃꯦꯟ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯅꯁꯨ ꯊꯕꯛꯁꯤ ꯌꯥꯝꯅ ꯃꯑꯣꯡ ꯆꯨꯝꯅ ꯇꯧꯕꯅꯤ나 ꯑꯗꯒꯤ ꯗꯦꯟ ꯄꯥꯛ ꯆꯥꯎꯕꯅꯤꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯏꯍꯧ ꯑꯃ ꯍꯧꯕ ꯍꯥꯏꯁꯦ ꯈꯔ ꯂꯨꯏꯌꯦꯕꯀꯣ ꯑꯗꯒꯤ ꯗꯦꯟ ꯁꯛꯆꯨ ꯃꯥꯟꯅꯗꯕ ꯂꯣꯟ ꯃꯥꯟꯅꯗꯕ ꯀꯜꯆꯔ ꯃꯥꯟꯅꯗꯕ ꯗꯦꯟ ꯂꯥꯏꯅꯤꯡ ꯃꯥꯟꯅꯗꯕ ꯃꯌꯥꯝꯁꯨ ꯂꯩꯌꯦꯕꯀꯣ ꯁꯤꯅꯤ ꯑꯗꯨꯒ ꯅꯦꯄꯥꯜꯒꯤꯗꯤ ꯀꯩꯗꯧꯔꯦ ꯃꯣꯏꯒꯤꯗꯤ ꯂꯥꯏꯅꯤꯡ ꯃꯥꯟꯅꯩ ꯁꯤꯅꯦꯕ ꯑꯗꯨꯒ ꯅꯦꯄꯥꯜꯒ ꯏꯟꯗꯤꯌꯥꯒꯁꯦ ꯐꯅ ꯍꯥꯏꯁꯥꯕꯅꯤ ꯄꯥꯛ ꯂꯥꯞꯊꯣꯛꯅꯕ ꯌꯥꯔꯣꯏꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯣꯏꯁꯨ ꯍꯤꯟꯗꯨꯒꯤ ꯂꯩꯕꯥꯛꯅꯤ ꯑꯩꯈꯣꯏꯁꯨ ꯍꯤꯟꯗꯨꯒꯤ ꯂꯩꯕꯥꯛꯅꯦꯕ ꯆꯥꯏꯅꯥꯗꯤ ꯍꯤꯟꯗꯨꯒꯤ ꯂꯩꯕꯥꯛ ꯑꯣꯏꯖꯔꯒꯁꯨ ꯆꯥꯏꯅꯥꯅ ꯁꯤꯁꯇꯦꯝ ꯑꯃꯅꯦꯕꯀꯣ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯌꯥꯝ ꯅꯛꯁꯟꯅꯔꯛꯄꯅꯤꯅ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯏꯍꯧ ꯑꯃꯗꯤ ꯂꯩ ꯅꯍꯥ ꯃꯌꯥꯝꯒꯤ ꯏꯍꯧ ꯑꯃꯗꯤ ꯂꯩꯌꯦꯕꯀꯣ ꯏꯟꯗꯤꯌꯥꯁꯦ ꯁꯤꯒ ꯇꯤꯟꯅꯗꯤ ꯁꯧꯕ ꯆꯥꯏꯅꯥꯒ ꯇꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯂꯩꯌꯦꯕ ꯆꯥꯏꯅꯥꯅ ꯑꯩꯈꯣꯏꯗꯤ ꯍꯦꯟꯅ ꯆꯥꯎꯈꯠꯂꯦꯅ ꯃꯣꯏꯅ ꯂꯩꯕꯅꯤꯅ ꯁꯤꯒꯨꯝꯕ ꯄꯣꯠ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯁꯤꯒꯤ ꯏꯍꯧ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯄꯥꯜꯁꯦ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯗꯦꯟ ꯑꯐꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯐꯪꯒꯅꯤꯅ ꯂꯧꯏ ꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯔꯤꯚꯣꯂꯨꯁꯟ ꯑꯃ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯔꯤꯚꯣꯂꯨꯁꯟ ꯑꯃ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯃ ꯍꯧꯈ꯭ꯔꯀꯥꯟꯗ ꯃꯇꯝꯗ ꯍꯧꯈ꯭ꯔ ꯃꯇꯨꯡꯁꯦ ꯑꯐꯕ ꯂꯩꯉꯥꯛ ꯑꯃꯃꯝ ꯂꯥꯛꯀꯗꯕꯅꯦꯕꯀꯣ ꯑꯐꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯨ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯖꯨꯟ 18ꯅꯦꯅ ꯍꯥꯏꯀꯣ ꯅꯠꯇ꯭ꯔꯥ ꯖꯨꯟ 18ꯒꯤ ꯃꯇꯝꯗꯨꯗ ꯄꯥꯏꯔꯝꯕ ꯒꯃꯦꯟ ꯄꯥꯏꯔꯝꯕ ꯃꯌꯥꯝꯗꯨ BJPꯗꯨ ꯄꯨꯂꯞ ꯇꯨꯏ ꯅꯠꯇ꯭ꯔꯥ ꯁꯤꯠ ꯅꯥꯟꯅ ꯇꯨꯈꯤ ꯑꯗꯣ ꯑꯃꯨꯛ ꯀꯥꯔꯛꯇꯤ ꯍꯥꯏ ꯌꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯀꯩꯗꯧꯒꯦꯕꯨ ꯀꯣꯡꯒ꯭ꯔꯦꯁ ꯂꯣꯏ ꯀꯥꯔꯛꯏ ꯑꯗꯦꯟ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ N ꯕꯤꯔꯦꯟꯁꯨ ꯅꯠꯇ꯭ꯔꯥ ꯃꯥꯁꯨ ꯑꯗꯨꯒꯤ ꯐꯣꯜ ꯑꯣꯏꯅ ꯃꯌꯥꯝꯅ ꯄꯨꯊꯣꯛꯈꯤꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯒꯤ ꯀꯣꯟꯅ ꯁꯨꯝ ꯃꯌꯥꯝꯅ ꯁꯨꯝ ꯂꯣꯏꯅꯔꯀꯥꯟꯗ ꯗꯦꯟ ꯃꯥꯅ ꯇꯧꯔꯀꯥꯟꯗ ꯄꯋꯥꯔ ꯄꯥꯏꯔꯀꯥꯟꯗ ꯇꯧꯔꯛꯏꯕ ꯃꯌꯥꯝꯗꯨꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯣꯄꯨꯂꯔ ꯑꯣꯏꯔꯛꯇꯕꯅ ꯃꯈꯜ ꯑꯃꯅꯤꯗꯅ ꯃꯈꯜ ꯑꯃꯇꯅꯤ ꯑꯗꯨꯒ ꯇꯁꯦꯡꯕꯒꯤꯗꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯃ ꯍꯧꯈꯤ ꯇꯥꯔꯒꯗꯤ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯂꯩꯈꯤ ꯇꯥꯔꯒꯗꯤ ꯃꯗꯨ ꯊꯣꯔꯛꯄ ꯄ꯭ꯔꯗꯛꯇꯣ ꯃꯗꯨꯅ ꯃꯄꯨꯟꯁꯤꯒꯤ ꯃꯉꯥꯜ ꯑꯃ ꯑꯣꯏꯅ ꯂꯥꯏꯠ ꯑꯃ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤꯁꯦ ꯑꯩ ꯋꯥꯈꯜꯗ ꯊꯥꯖꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗꯅꯦꯕ ꯑꯩꯅ ꯅꯦꯄꯥꯜꯁꯤ ꯐꯔꯛꯀꯅꯤꯅ ꯈꯜꯂꯤꯁꯦ ꯑꯗꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁꯁꯤ ꯌꯦꯡꯉꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯤ ꯁꯤꯔꯤꯁꯤ ꯃꯤ 1,900 ꯍꯥꯠꯂꯤꯅꯤ ꯅꯠꯇ꯭ꯔꯥ ꯃꯤ ꯏꯍꯧꯁꯤꯗ ꯁꯤꯔꯤꯁꯦ ꯑꯉꯛ ꯐꯪꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯏꯍꯧ ꯍꯧꯋꯦꯅ ꯍꯦꯛꯇ ꯃꯤꯅ ꯄꯨꯂꯤꯁꯅ ꯄꯥꯡ ꯀꯥꯏ ꯄꯣꯟꯇꯦ ꯄꯨꯂꯤꯁꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯌꯥꯗꯦ ꯁꯤ ꯑꯩꯈꯣꯏ ꯍꯟꯗꯛ ꯈꯨꯗꯝ ꯑꯣꯏꯈ꯭ꯔꯦꯀꯣ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯅꯣꯡꯃꯩ ꯀꯥꯞꯈꯤꯗꯦꯕꯀꯣ ꯃꯤ ꯐꯨꯈꯤꯗꯦꯗꯅ ꯃꯣꯏ ꯃꯃꯥꯡꯗ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯃꯣꯏꯁꯨ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯇ꯭ꯔꯣ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧꯗ ꯄꯨꯂꯤꯁꯅ ꯀꯔꯤꯝ ꯇꯧꯉꯝꯗꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯉꯥꯏ ꯑꯩꯈꯣꯏꯒꯤꯁꯤꯁꯨ ꯏꯁꯤꯡ ꯑꯣꯏꯅ ꯌꯦꯜꯂꯛꯏꯅꯤ ꯍꯣꯏ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯤꯁꯨ ꯏꯍꯧ ꯑꯃ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯏ ꯀꯣ ꯃꯁꯤ ꯑꯩꯒꯤ ꯌꯨꯝꯂꯣꯟꯅꯕꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯀꯥꯟꯗ ꯊꯧꯗꯣꯛ ꯊꯣꯛꯏꯕ ꯎꯔꯤꯕ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯁ꯭ꯋꯥꯏꯗ ꯃꯊꯟꯇ ꯑꯗꯨꯝ ꯏꯗ ꯆꯪꯉꯒ ꯇꯨꯡꯗ ꯆꯪꯉꯛꯑꯒ ꯑꯗꯨꯝ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯄꯁꯤꯡ ꯑꯩꯈꯣꯏꯒꯤ MLAꯁꯤꯡ ꯃꯤꯌꯥꯝꯅ ꯀꯔꯤ ꯈꯜꯂꯤꯒꯦꯁꯦ ꯅꯈꯣꯏ ꯑꯝꯇꯪ ꯈꯜꯂꯨ ꯇꯥꯎ ꯑꯩ
just one line ko pusala ke tamo Nepal ki inflation rate che haujo je 4.9 hoi ado in some report the 5 to 6 anas mai p ado tamo India ki national inflation ki rate che gi Manipur for the last 1 year je quite wang lai for every month Manipur quite gi wang with 9.4 yo haujo 7.4 ne le abiso dum wang ado highest in India 10.1 to November 2024 ida aduga December da ngasagi hojiki 9.4 adone kedane tamo sida 9.4 inflation rate leiraba sida aikoi ge miyam sida kaimta problem leitabra nate Nepal da hojik Nepal tumme ta e 4.9 deni Nepal loire na Nepal gi prajamyan ka kai habini sume aikoi gi siong inflation ki sang yam wang ba pot ki mamal wang habini natra khoi na ngasi sari ba asa thau ko company na piri ba maman natra khoi ji amata rate da soi je ko dagi lo bok sujani kai da soigya kanda ngasaki si thau silili man nap matam da company na mam kabai na ke maximum ko retail price harga lupa 230 have the sani kuntra napsale somna kandara lupa sama phuta piri ni yes sini ko company to hana meet kadam company to hana meet kadam ai hayin ni ko sagi miyam da samam na ba pot moi pot se kamai ki bu sagi yombi ga da kangu duga moi ga marka lenna ga people ba pung sibi wane ba ko sima then atopa mana lambi sida lori ba tax mayam ama ko tax karam ba tax no ganda extortion ne tax na te ko masa extortion mayam ama nada hogi impact dimapur lambi da lakpa gari se gari amana pot purusang pada 30,000 je sakrabani ya ko sakrabani ade khoi de lori ama governor so tax thiri ni ne asu illegal tax khuli ni ne governor so lim ni then SP ni da power le ba DGP power le je alu charam ngani na chari ba alu du tax mu jun ro se khoi yin min na gadam ne ba sini aduna sugum mayam ngasagi lambi thong phattabagi hapchal lakani do adagidi lambi da khoi line crossane na line gi expenditure mayam law mayam je hapchal ani do nata adagi somna kanda lalon basing su ka do madi yinga kanda mu ju hapchal ani do aduna people da tawre anna port ki mamaladi ayong na wakale tainare ebako sini khoina aluda tilouda then hawaida masigi mamalji ayong na wang ko ado masida aikoi gi miam sina kaim haiki kaim haite aikoi ji kamai to ki bu kai tare khoi mai na ka bok cha kan da pangda gi de kaim khang de do mathang thak ba kaim khang de do pang ai di kaim khang de mar ka bu do kai to nu khang de a ba yam sarami aku ba de kaim khang de do adu ka samane pang ba dum pangeng gi na kan to le re ko aduna vote matam da su pange nadra adagi kara kan da su dum pange adu lambi sem da su dum pange nadra uji pangi su pang da bam da yaw de then mari pa kaim da yaw ro phok ta dum pang ga lei shine ko aduna masi aikoi gi se shida revolution na ma thau tai revolution je nagi oibe ai algi oibe ai masi political gi oibe revolution na matangai phate ko against inflation against corruption then adagi ai gi set manipur gi damakta manipur kanlab gi damakta ano revolution na ma thau tai na ai phai thamjaki okay thank you very much I mean thank you